Nomanini ki mamangda lengak na thamkiba chamagani fu mari CRPC Thugaiduna chingdi lam kharada rally Chatkhibagi matangda mari leinaba DC mari SP Shing explanation call Toukhree haina DGP Manipuri P dongle na phongdokre wafam ase TOMTV ye senior reporter Sarat Anobam amasung senior video journalist Posang Sarat Chandrana akhanana hangba wahang amagi paukumoina phongdokhibani DGP P dongle na TOMTV da makata na hai chamani fu mari CRPC Thugairaga Chatkhiba rally edu ki matangda kaukiba explanation call edu ki makata ra koina Police Department ki maikai dagi su thodok asi matau karam na thokhibano amade police ki maikai dagi kari karam ba hoba leikhiba ki haibgi matangda departmental investigation ama chathagani investigation adu tafanglakpa report singi matung in action lokhana na hotnagani police ki thabaga si amna luba madi खंथदना थबक तौब यादब थबकनी हाथु हाथु वारेप लौबसु यादे ममांगदसु चुराचंदपुर पुलिस स्टेशन ने थोखिबा थौदोक अमदा मियोय मापनगी थवाई मांखे थौदोक अदुना मरम ओइरगा मतम सांगना लॉ एंड ऑर्डर दा तंगदु लेतादब म ओइहनखे अमना चुमी अमना लाली हाइबगी वाफम दिनते अदुबो सिचुएशन अदु हैंडल तौननब होटनबदा पुलिस डिपार्टमेंट के ओइने यामना लुबा म ओइखे मरम अदुना पुलिस की खोंगफम मसी यामना लुबा खोंगफम अमा ओइ कांगकोपीदा थोखिबा थौदोक अदु हौजिक अमना चुमी नत्रगा लाली हाइना हाइबसु हेक्ते यारोय अदुबु चामनिफु मरी CRPC थुगाइबा असिसु लाली नाकल अमरमदा पुलिस ना सिचुएशन कंट्रोल तौबा ngam पुलिस की असोइबिनी हाइना DGP ना फोंगदोखे Action lobadi of course cabinet nasu decision ama lepkhre ekhoi explanation both DC and SP the government explanation call tore sim matungda investigation chathagani aduda kamaina wase thokpano all those things ekhoi investigate torega adu matungda action lobagi decision du logani ekhoi police ki thabak se yam delicate oye amarom da yengadi we are not justifying anything but police the kok saba yam leye ekhoi just black and white the torega plus minus tobadi it will be unfair adu oidasu midi 144 thugai banina aduga ekhoi nasu control toba ngamde banina ekhoi di yengbadadi we are on the wrong police di asoibada leikre aduga mi thugai basing su on the wrong they are there adu oi banina action will certainly follow as per the law of the land.